ꯃꯥꯌꯣꯛꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯛ ꯅꯝꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯏꯒꯤ ꯌꯨꯝꯖꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯨꯕꯨ? ꯑꯩꯅ ꯎꯔꯤꯁꯤꯅ ꯄꯨꯈ꯭ꯔꯤꯅꯤ, ꯃꯪ ꯅꯠꯇ꯭ꯔ ꯑꯩꯅ ꯃꯪꯂꯤꯁꯦ? ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯍꯧꯅꯒꯗ꯭ꯔꯥ? ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯦꯟ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯈꯨꯖꯤꯟ ꯀꯟꯅ ꯁꯤꯛꯇꯠꯂꯤ, ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥ ꯁꯤꯛꯇꯠꯄꯗ ꯆꯩꯅꯥꯗꯤ ꯐꯥꯎꯔꯦ꯫ ꯆꯩꯅꯥꯗꯣ ꯐꯥꯎꯔꯕꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯎꯔꯤꯕꯁꯦ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅ ꯂꯝꯆꯠ ꯅꯥꯏꯗ꯭ꯔꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯂꯩꯔꯦꯟ? ꯑꯩꯒꯨꯝꯅ ꯅꯪꯁꯨ ꯄꯨꯈ꯭ꯔꯤ ꯂꯥꯏꯒꯤ ꯏꯔꯣꯜꯅꯨꯡꯁꯤꯗ ꯆꯣꯡꯊꯔꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪ ꯀꯩꯗꯧꯅꯤ ꯍꯥꯏꯌꯣ? ꯁꯦ ꯅꯆꯤꯟ ꯄꯥꯜꯂꯤꯗꯣ ꯂꯩꯇꯦꯡꯒꯤ ꯅꯠꯇꯦ, ꯆꯥꯅꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯂꯩꯔꯦꯟ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯛ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯏ꯫ ꯉꯁꯥꯏ ꯃꯥꯅ ꯂꯣꯡ ꯄꯥꯏꯕꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯂꯨꯈꯨꯝꯗ ꯂꯣꯡ ꯊꯝꯂꯒ ꯇꯨꯝꯊꯔꯨꯕꯗ ꯃꯪꯂꯨꯕ ꯃꯪ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯃꯛꯅ ꯈꯨꯠꯇ ꯂꯣꯡ ꯄꯥꯏ ꯃꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯃꯥꯕꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯜ ꯊꯛꯀ ꯐꯣꯠꯆꯤꯟꯈꯤꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯅ ꯃꯍꯥꯛ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ꯫ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯃꯍꯥꯛ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤ꯫ ꯂꯩꯔꯦꯟ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯤꯁꯅꯥ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯏꯆꯦꯜ ꯅꯥꯏꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ꯫ ꯍꯥꯏꯌꯣ, ꯈꯨꯝꯃꯣ, ꯍꯥꯏꯌꯣ, ꯈꯥ ꯆꯤꯛꯅ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯃꯦꯟꯁꯤꯟꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ꯫ ꯇꯥꯅꯤꯡꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯦ꯫ ꯃꯃꯤꯠꯇꯣ ꯎꯏꯁꯤꯟ ꯎꯏꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯟꯗꯛꯃꯨꯛ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯟꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯗꯕꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯍꯦꯛ ꯇꯥꯏ꯫ ꯃꯦꯟꯁꯤꯜꯂꯝꯕ ꯅꯥꯀꯣꯡ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯃꯦꯟꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯈꯔ ꯌꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯌꯨꯝ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯤ ꯂꯩꯔꯦ꯫ ꯃꯥꯅ ꯎꯈꯤꯕꯁꯤꯡꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯇ ꯈꯪꯗꯕꯒꯤꯅꯤ ꯃꯥꯅ ꯀꯞꯂꯤꯕ꯫ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯑꯅꯤꯁꯦ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯔꯦꯟ ꯀꯞꯈꯩ ꯀꯞꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯕ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯣ ꯂꯤ ꯍꯧꯕ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯆꯨꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯂꯤꯛꯁꯤꯡꯁꯤꯅ ꯆꯣꯠꯄꯗ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯀꯠꯇꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯂꯤ ꯍꯧꯕ ꯃꯈꯣꯡꯗꯨꯗꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯀꯣꯜꯕ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯤꯟ ꯑꯃꯨꯕꯗꯨꯁꯨ ꯂꯤꯗꯨꯗꯒꯤ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯕ ꯂꯤꯟꯗꯨꯅ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯗ ꯌꯦꯠꯁꯤꯟꯈꯤꯕ ꯃꯇꯝꯗ ꯌꯦꯡꯉꯪ ꯃꯆꯨ ꯑꯣꯏꯅ ꯂꯤꯟꯗꯨꯒꯤ ꯇꯥꯏꯅꯔꯤꯕ ꯃꯁꯥꯗꯨꯗ ꯐꯨꯗꯣꯡꯂꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯇꯥꯡꯖꯤꯜꯂꯤꯟ ꯃꯍꯨ ꯄꯥꯟꯕꯗꯣ ꯃꯌꯥꯏ ꯍꯥꯞꯄꯗꯧꯅ ꯇꯧꯏ, ꯑꯃꯨꯛꯁꯨ ꯃꯌꯥꯏ ꯍꯦꯟꯀꯠꯄꯗꯧꯅ꯫ ꯂꯤꯟꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯒ
ꯁꯥꯒꯣꯟꯅꯔꯨꯕꯗꯒꯤ ꯌꯥꯏꯉꯪ ꯃꯆꯨꯅ ꯃꯥꯒꯤ ꯁꯛꯂꯣꯟ ꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯃꯍꯨ ꯄꯨꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯇꯥꯡꯖꯂꯤꯟ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯏ꯫ ꯌꯥꯏꯄꯨꯕ ꯂꯥꯏ ꯑꯣꯏꯔꯤꯕ ꯂꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡꯗꯣ ꯈꯔ ꯀꯣꯜꯂꯞ, ꯈꯣꯡꯗ ꯈꯨꯔꯨꯝ ꯑꯄꯥꯕ ꯑꯃ ꯇꯣꯡꯂꯒ, ꯈꯨꯠꯇ ꯂꯤꯟꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯆꯩꯁꯨ ꯑꯀꯣꯟꯕ ꯑꯃ ꯄꯥꯏ ꯁꯨꯛꯇꯣꯛꯂꯒ ꯂꯩ꯫ ꯂꯥꯏꯗꯨꯅ ꯀꯔꯤ ꯂꯣꯡꯕꯨ ꯑꯣꯏꯕꯅꯣ ꯑꯁꯤꯒꯨꯝꯕ ꯂꯣꯡꯁꯤꯕꯨ? ꯌꯥꯏꯄꯨꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯑꯩꯒꯤ ꯑꯔꯨꯠꯄ ꯁꯛꯇꯝꯁꯤ ꯐꯥꯎꯕ ꯐꯣꯡꯍꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯦꯗ ꯂꯣꯡꯁꯤꯗꯤ꯫ ꯑꯆꯝꯕ ꯂꯣꯡꯕꯨ ꯅꯠꯇꯦꯗꯣ꯫ ꯑꯁꯤ ꯈꯜꯂꯗꯅ ꯑꯍꯜꯗꯨꯅ ꯂꯣꯡꯗꯣ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏ꯫ ꯂꯣꯡꯗꯨꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯨꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯂꯣꯡꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄ ꯋꯥꯔꯤ ꯑꯃꯕꯨ ꯎꯔꯦ꯫ ꯏꯔꯦꯟꯈꯣꯡ ꯀꯧꯕ ꯈꯣꯡꯂꯝ ꯑꯃꯗ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯡ ꯇꯨꯡꯒꯣꯟ ꯌꯥꯟ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯅ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯃꯊꯧꯅꯤ꯫ ꯑꯄꯣꯛꯄ ꯄꯂꯦꯝ ꯃꯃꯥ ꯃꯆꯥꯒꯇ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯉꯥ ꯂꯧꯔꯤ ꯑꯉꯟꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃ ꯏꯔꯦꯟꯈꯣꯡꯒꯤ ꯏꯔꯦꯟꯗ ꯏꯟꯕꯨ ꯆꯤꯡꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟ ꯂꯦꯝꯂꯩ ꯉꯌꯥꯡ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡꯉꯧ ꯁꯩꯊꯤꯕ ꯏꯉꯥ ꯂꯧꯈꯣꯡ ꯑꯈꯨꯕꯗ ꯆꯨꯕ ꯅꯣꯡ ꯃꯔꯛꯇ ꯃꯥꯗꯤ ꯏꯟ ꯆꯤꯡꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯔꯥ ꯆꯔꯥꯗꯅ ꯏꯟꯗꯨꯗ ꯉꯥꯄꯦꯝꯃ ꯈꯔ ꯈꯖꯤꯛꯂꯛꯑꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯑꯆꯧꯕ ꯂꯦꯝꯂꯩ ꯉꯥꯗꯤ ꯐꯥꯗꯦ꯫ ꯐꯥꯔꯤꯕ ꯂꯦꯝꯂꯩ ꯉꯥ ꯃꯇꯥꯗꯨꯒ ꯈꯣꯏꯗꯧꯗꯨꯝ ꯁꯥꯎꯒꯠꯂꯕꯅꯤ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯂꯩꯁꯤꯔꯦꯝꯕꯤ꯫ ꯇꯨꯡꯒꯣꯟꯗꯨꯗ ꯌꯦꯡ, ꯏꯟꯗꯨꯗ ꯑꯃꯨꯛ, ꯈꯣꯡꯂꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯏꯟꯗꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯂꯩ ꯉꯌꯥꯡ ꯏꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯦꯝꯂꯩ ꯉꯌꯥꯝꯗꯨꯅ ꯃꯥꯒꯤ ꯏꯟ ꯁꯣꯜꯂꯤꯕ ꯑꯀꯣꯏꯕꯗꯨꯗ ꯆꯥꯔꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯔꯩꯃ ꯀꯧꯕꯤ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯂꯩꯕꯤꯅ ꯁꯥꯊꯣꯛꯇꯨꯅ ꯆꯥꯛꯀꯨ ꯂꯟ ꯀꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯕꯨ ꯃꯥꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯔꯩꯃꯅ ꯂꯦꯝꯂꯩ ꯉꯌꯥꯡ ꯁꯥꯟꯅꯩꯕ ꯃꯥꯟꯕꯗꯣ ꯁꯣꯜꯂꯤꯕ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯅ ꯄꯤꯛꯄꯨ ꯊꯟꯈ꯭ꯔꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯇꯦꯛꯊꯈꯩ ꯏꯟꯗꯨꯗ ꯆꯪꯈ꯭ꯔꯕꯗ ꯂꯦꯝꯂꯩ ꯉꯌꯥꯡ ꯂꯛꯄ ꯍꯧꯔꯦ ꯂꯩꯁꯤꯔꯦꯝꯕꯤ꯫ ꯈ꯭ꯋꯥꯡꯗ ꯌꯥꯟꯕ ꯇꯨꯡꯒꯣꯜ ꯑꯗꯣ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯆꯣꯟꯊꯔꯦ꯫ ꯂꯛꯏꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯃꯈꯜ ꯁꯨꯔꯦ ꯃꯥꯒꯤ ꯏꯟꯗꯨꯗ ꯂꯛꯏꯕꯗꯣ꯫ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯂꯦꯝꯂꯩ ꯉꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯏꯔꯦꯟꯈꯣꯡꯒꯤ ꯈꯣꯡꯂꯝꯗꯨꯗ ꯌꯥꯊꯣꯛꯄ ꯍꯧꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯁꯣꯜꯂꯤꯕ ꯏꯔꯦꯟꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯄꯥꯜ ꯂꯥꯡꯅ ꯌꯥꯊꯣꯛꯇꯨꯅ ꯂꯩ꯫ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯔꯦꯝꯕꯤꯗꯤ ꯂꯥꯏꯔꯦꯟ ꯏꯅꯤꯟꯒꯗꯣ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯂꯦꯝꯂꯩꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯦꯝꯂꯩ ꯉꯌꯥꯝꯗꯨꯅ ꯇꯨꯡꯒꯣꯟꯗꯨꯗ ꯄꯥꯊꯣꯔꯛꯂꯕꯗ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯁꯦꯠꯇꯣ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯤꯡꯊꯣꯛꯑꯒ ꯂꯦꯝꯂꯩ ꯉꯌꯥꯝ ꯂꯛꯄꯗꯣ ꯑꯃꯨꯛ ꯐꯤꯗꯨꯅ ꯇꯥꯁꯤꯟ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯇꯦꯛꯄ ꯂꯦꯝꯂꯩ ꯉꯥꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯪꯐꯥꯜ ꯌꯧꯕꯗ ꯈꯞꯆꯣꯡ ꯈꯞꯆꯣꯡ ꯆꯣꯡꯉꯤ꯫ ꯂꯥꯏꯖ ꯏꯔꯦꯜꯗꯨꯗ ꯏꯟꯗꯨ ꯁꯣꯟꯕꯗ ꯑꯋꯥꯕꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯐꯥꯔꯤꯕ ꯂꯦꯝꯂꯩ ꯉꯌꯥꯝꯁꯦ ꯈꯔꯥꯏꯊꯛꯇ ꯍꯥꯞꯂꯒ ꯌꯥꯏꯕꯗꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩ꯫ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯅ ꯁꯥꯊꯣꯛꯂꯕꯗ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯝꯁꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯗꯣ ꯃꯥꯗꯤ ꯉꯥꯗꯨꯒꯤ ꯃꯌꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯂꯩ ꯉꯥꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯐꯥꯔꯤꯉꯩ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯏꯟꯗꯨꯒꯤ ꯍꯪꯒꯦꯟ ꯑꯃꯗꯤ ꯄꯧꯔꯥ ꯂꯤꯖꯥꯎꯗꯣ ꯇꯦꯛꯇꯨꯅ ꯏꯔꯦꯟꯈꯣꯡꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫
ꯏꯟꯗꯣ ꯈꯨꯆꯤꯡ ꯆꯤꯡꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯏꯟ ꯁꯣꯜꯂꯤꯉꯩ ꯑꯁꯨꯝꯅ ꯄꯧꯔꯥ ꯂꯩꯖꯥꯎꯗꯣ ꯇꯦꯛꯈ꯭ꯔꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯏꯔꯤꯡꯅ ꯆꯣꯡꯕꯗ ꯆꯣꯠꯂꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯂꯩꯁꯤꯔꯦꯝꯕꯤ ꯂꯩꯁꯤꯔꯦꯝꯕꯤꯅ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯪꯒꯦꯟ ꯄꯧꯔꯥꯁꯤ ꯇꯦꯛꯂꯕꯗꯤ ꯑꯩꯗꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯒꯤꯗꯤ ꯏꯟꯁꯤꯅ ꯊꯋꯥꯏꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯅꯨꯃꯤꯠꯁꯤꯁꯨ ꯃꯝꯁꯤꯜꯂꯝꯂꯦꯗꯅ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯦꯝꯂꯩꯉꯌꯥꯝ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯏꯟꯒꯤ ꯈꯨꯆꯤꯡ ꯇꯣꯏꯔꯤꯉꯩ ꯀꯣꯔꯧꯍꯟꯕꯅ ꯃꯌꯨꯝ ꯆꯪꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤ ꯅꯨꯖꯥꯏꯒꯤ ꯁꯥ ꯃꯩꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯇꯧꯔꯤꯁꯦ ꯀꯔꯝꯅ ꯑꯩꯕꯨ ꯀꯥꯟꯅꯗꯦ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯂꯥꯏꯖ ꯈꯣꯡꯂꯝꯁꯤꯗ ꯀꯨꯝꯂꯒ ꯑꯩꯒꯤ ꯇꯥꯁꯤꯟꯈ꯭ꯔꯕ ꯄꯧꯔꯥ ꯂꯤꯖꯥꯎꯁꯦ ꯈꯨꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯁꯥꯊꯣꯛꯂꯒ ꯏꯟ ꯆꯤꯡꯂꯝꯕꯗꯒꯤ ꯏꯔꯦꯟ ꯈꯣꯡꯂꯝꯗꯨꯗ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯄꯧꯔꯥ ꯂꯤꯖꯥꯎꯗꯣ ꯈꯨꯟꯗꯨꯒꯤ ꯀꯨꯝꯊꯔꯛꯏ ꯈꯖꯤꯛ ꯈꯖꯤꯛ ꯈꯨ ꯌꯧꯔꯝꯕꯗꯒꯤ ꯈꯣꯡꯒꯤ ꯈꯣꯡꯂꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯨꯊꯔꯛꯏ ꯈꯨꯠꯇꯨꯅ ꯃꯥꯔꯒ ꯌꯦꯡꯕꯗ ꯇꯥꯁꯤꯟꯈꯤꯕ ꯄꯧꯔꯥ ꯂꯤꯖꯥꯎꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯏꯔꯦꯟ ꯈꯣꯡ ꯀꯧꯕ ꯈꯣꯡꯂꯝꯒꯤ ꯏꯔꯦꯟꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯗꯨꯁꯨ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯈꯣꯡꯂꯝꯗꯨꯒꯤ ꯏꯁꯤꯡꯗꯤ ꯏꯔꯩ ꯀꯜꯂꯝꯃꯤ ꯏꯔꯩ ꯀꯟꯕꯤ ꯈꯣꯡꯂꯝ ꯍꯥꯏꯗꯨꯅꯤ ꯃꯁꯥꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯈꯣꯡꯗꯨꯗ ꯁꯨꯝ ꯃꯔꯦꯞ ꯇꯥꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯥꯁꯤꯟꯈꯤꯕ ꯄꯧꯔꯥ ꯂꯤꯖꯥꯎꯗꯨꯗꯤ ꯈꯨꯠꯅ ꯃꯥꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯈꯨꯠꯇꯨꯅ ꯁꯨꯝ ꯃꯥꯕꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯔꯦ ꯃꯗꯨ ꯄꯥꯏꯔꯨꯕꯗ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯂꯩꯁꯤꯔꯦꯝꯕꯤꯅ ꯀꯩꯅꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯅ ꯄꯥꯏꯔꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯩ ꯏꯁꯥꯅ ꯈꯪꯗ꯭ꯔꯤ ꯂꯩꯁꯤꯔꯦꯝꯕꯤ ꯂꯋꯥꯏꯒ ꯁꯥꯏ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯏ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯃꯁꯥ ꯄꯨꯝꯕ ꯍꯥꯀꯠꯆꯔꯦ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯪꯐꯥꯜ ꯇꯛꯇ ꯀꯥꯔꯛꯏ ꯃꯁꯥ ꯄꯨꯝꯕ ꯃꯊꯥ ꯃꯊꯥ ꯄꯣꯝꯃꯛꯏ ꯃꯃꯤꯠꯀꯥꯗꯣ ꯈꯣꯏꯅ ꯆꯤꯛꯈꯤꯕꯗꯧꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ ꯑꯣꯟꯅ ꯊꯣꯏꯅ ꯃꯥꯗꯤ ꯈꯥꯡꯕ ꯍꯧꯔꯛꯂꯦ ꯑꯌꯣ ꯏꯃꯥ ꯄꯂꯦꯝ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ ꯅꯆꯥ ꯑꯩꯗꯤ ꯂꯣꯏꯔꯦꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯍꯤꯡꯅ ꯍꯤꯡꯅꯃꯛꯇꯕꯨ ꯀꯞꯄꯛꯂꯦ ꯑꯁꯨꯝꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯛꯄ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯊꯥꯔꯤꯛꯊꯥꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯦꯔꯥ ꯄꯥꯏ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯔꯦꯟ ꯈꯣꯡꯒꯤ ꯈꯣꯡꯂꯝꯗꯨꯗ ꯂꯥꯛꯄꯗ ꯃꯆꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯈꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯅꯕ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯅꯗꯨꯅ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯍꯥꯞ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯋꯥꯡꯊꯣꯏꯕ ꯀꯧꯕ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯑꯅꯥ ꯈꯔꯥꯏ ꯂꯥꯏꯀꯠꯅꯕ ꯂꯥꯛꯏ ꯊꯥꯔꯤꯛꯊꯥꯅ ꯇꯥꯗꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯂꯥꯏꯌꯦꯡꯕꯤꯌꯨ ꯇꯥꯗꯥ ꯋꯥꯡꯊꯣꯏꯕꯅ ꯄꯥꯎꯈꯨꯝꯂꯛꯏ ꯂꯥꯏꯌꯦꯡꯒꯅꯤ ꯁꯣꯏꯗꯅ ꯀꯔꯤꯒꯤꯗꯤ ꯂꯥꯏꯌꯦꯡꯂꯣꯏ ꯇꯥꯗꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯐꯅꯕ ꯂꯥꯏꯌꯦꯡꯒꯦ ꯈꯌꯣꯝ ꯂꯥꯛꯑꯒ ꯐꯒꯗꯕ ꯑꯅꯥꯕꯅꯤ ꯃꯊꯥ ꯃꯊꯥ ꯄꯣꯝꯂꯤꯕꯁꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯤꯟ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯁꯥꯗ ꯇꯤꯡꯕꯥꯡꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯑꯅꯥꯕꯗꯣ ꯈꯌꯣꯝ ꯂꯥꯛꯅꯕ ꯑꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯔꯦꯟꯈꯣꯡꯒꯤ ꯈꯣꯡꯂꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯉꯥꯅꯨ ꯃꯔꯨꯝꯅ ꯀꯥꯡꯈꯤꯜ ꯑꯣꯏ ꯂꯥꯏꯒꯤ ꯄꯔꯝ ꯀꯥꯏꯗꯨꯅ ꯈꯌꯣꯝ ꯂꯥꯛꯅꯕ ꯂꯥꯏꯖ ꯃꯄꯥꯜꯗꯨꯗ ꯀꯨꯝꯊꯔꯛꯂꯦ ꯃꯆꯤꯟꯗ ꯂꯩꯋꯥꯁꯣꯟ ꯈꯌꯣꯝꯗꯨ ꯂꯥꯛꯄ ꯍꯧꯕꯗ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯀꯣꯡꯒꯣꯟ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯀꯥꯔꯛꯑꯦ ꯑꯆꯧꯕ ꯉꯥ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗꯧꯅ ꯑꯃꯨꯛꯁꯨ ꯏꯔꯦꯜꯗꯣ ꯃꯊꯤ ꯐꯣꯡꯂꯦ ꯏꯔꯦꯟꯗꯨꯒꯤ ꯏꯁꯤꯡꯗꯨꯁꯨ ꯏꯊꯛ ꯏꯄꯣꯝ ꯁꯥꯟꯅꯕꯗꯧꯅ ꯂꯩ
ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯥꯕꯤꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯂꯦꯝꯂꯩ ꯉꯌꯥꯝ ꯄꯨꯝꯕꯅ ꯁꯥꯊꯣꯛ ꯇꯝꯂꯕꯗ ꯉꯌꯥꯝꯂꯛꯇꯒꯤ ꯉꯥꯔꯤꯜ ꯀꯧꯕ ꯂꯦꯝꯂꯩ ꯉꯥ ꯃꯈꯜꯗꯨꯅ ꯃꯀꯣꯛꯇꯣ ꯊꯥꯡꯀꯠꯂꯛꯇꯨꯅ ꯈꯌꯣꯝ ꯂꯥꯛꯏꯕ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯊꯥꯔꯤꯕ ꯈꯌꯣꯝꯗꯨ ꯂꯥꯏꯒꯤ ꯏꯔꯨꯜꯅꯨꯡꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯈꯌꯣꯝꯗꯨꯅ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯂꯥꯏꯒꯤ ꯏꯔꯨꯜꯅꯨꯡꯗꯨꯗꯒꯤ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯂꯣꯡꯁꯥ 8 ꯄꯥꯟꯕ ꯑꯃ ꯇꯥꯎꯈꯠꯂꯛꯏ꯫ ꯏꯁꯤꯡ ꯏꯔꯩꯗꯨꯅ ꯆꯦꯟꯈꯠꯂꯛꯄꯗ ꯃꯥꯅ ꯂꯦꯞꯄꯤꯕ ꯃꯄꯥꯗꯨꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯂꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯋꯥꯡꯊꯣꯏꯕ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯣꯡꯅꯣ? ꯂꯣꯡꯖꯥ ꯃꯆꯤꯟ ꯇꯨꯝꯕꯁꯤꯕꯨ ꯌꯦꯡꯕꯗ ꯇꯥꯖꯤꯟ ꯑꯇꯨꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕꯕꯨ ꯃꯥꯜꯂꯤꯗ꯫ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕꯒꯨꯝ ꯃꯆꯤꯟꯁꯤꯅ ꯇꯨꯝꯊ꯭ꯔꯤꯛ ꯍꯦꯛ ꯇꯨꯝꯂꯗꯅ꯫ ꯀꯥꯟꯅꯗꯦ, ꯂꯣꯡꯁꯦ ꯑꯩ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯅ ꯋꯥꯡꯊꯣꯏꯕ ꯂꯣꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯔꯣꯝꯗ ꯈꯌꯣꯝ ꯆꯛꯊꯥ ꯇꯝꯕꯗꯒꯤ ꯂꯥꯏꯑꯣꯛ ꯇꯤꯡꯉꯣꯛꯄ ꯌꯥꯎꯔꯝꯕ ꯂꯩꯁꯤꯔꯦꯝꯕꯤꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕꯗꯨ ꯐꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯋꯥꯡꯊꯣꯏꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤ ꯅꯍꯥꯟꯒꯩ ꯃꯇꯝꯗꯒꯤ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯈꯔ ꯊꯤꯟꯊꯈ꯭ꯔꯦ꯫ ꯑꯃ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯁꯨꯔꯤꯉꯩꯗ ꯑꯋꯥꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯃ ꯌꯥꯎꯔꯤꯕꯤ ꯀꯨꯝꯗꯝꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯆꯥꯒꯤ ꯆꯍꯤ 8ꯇꯃꯛ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯀꯨꯝꯗꯝꯕꯤꯁꯨ ꯁꯦꯟꯅꯕ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯊꯥꯒꯦ ꯌꯥꯗꯦ꯫ ꯃꯃꯥꯒꯤ ꯁꯦꯀꯥꯗ ꯌꯦꯞꯂꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯖꯕꯤ ꯑꯉꯥꯡꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯍꯤꯗꯥꯛ ꯐꯨꯗꯨ ꯆꯤꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯑꯃꯨꯛꯃꯨꯛꯁꯨ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯣꯡꯅꯕꯨ ꯏꯁꯤꯡꯗ ꯇꯥꯎꯕ ꯍꯧꯅꯕ꯭ꯔꯥ? ꯏꯔꯩꯅ ꯆꯦꯟꯕꯕꯨ ꯍꯧꯅꯕ ꯊꯕꯛꯂꯥ? ꯂꯣꯡꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯅꯤꯕꯨ꯫ ꯑꯁꯤ ꯈꯜꯂꯗꯅ ꯍꯤꯗꯥꯛ ꯐꯨ ꯄꯣꯔꯣꯕꯤ ꯇꯣꯡꯖꯩ ꯅꯝꯃꯤꯕ ꯃꯥꯕꯨ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯅ ꯍꯥꯟꯕ ꯈꯨꯗꯣꯡꯗꯨꯗ ꯍꯤꯗꯥꯛ ꯐꯨꯗꯨꯒꯤ ꯃꯌꯥꯏ ꯃꯇꯤꯛ ꯃꯍꯥꯎ ꯄꯨꯝꯕ ꯍꯦꯟꯒꯠꯂꯦ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯍꯤꯗꯥꯛ ꯐꯨꯗꯨ ꯊꯅꯝꯂꯒ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛꯇꯨ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯣꯡꯗꯨꯗ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯍꯩꯊꯔꯦ꯫ ꯂꯣꯡꯁꯤꯒꯤ ꯀꯥꯟꯅꯐꯝ ꯁꯤꯖꯤꯟꯅꯐꯝ ꯀꯔꯤꯅꯣ? ꯂꯣꯡꯁꯥ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯗ ꯈꯨꯠꯁꯥꯅ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯐꯥꯎꯏ ꯃꯁꯥꯗꯣ꯫ ꯃꯁꯥꯒꯤ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗꯣ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯕ ꯃꯈꯩ ꯁꯥꯒꯠꯂꯛꯏ꯫ ꯂꯣꯡꯗꯣ ꯍꯦꯛ ꯄꯥꯏꯕꯒ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯃꯤꯠꯅ ꯎꯔꯛꯏ꯫ ꯅꯣꯡꯄꯣꯛ ꯆꯤꯡꯒꯤ ꯈꯥꯂꯣꯡ ꯃꯄꯨꯡ ꯌꯥꯏ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯄꯥꯡꯒꯟꯕꯒꯤ ꯃꯁꯥꯏꯀꯣꯟ꯫ ꯁꯅꯥꯅ ꯍꯨꯏꯊꯕ ꯂꯨꯄꯥꯅ ꯌꯥꯏꯑꯣꯏꯕ ꯁꯅꯥ ꯊꯣꯛꯎ ꯊꯣꯛꯄ ꯆꯤꯡ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯄ ꯆꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯒꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯀꯧꯅ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯅꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯅ ꯇꯥꯡꯈꯨꯜ ꯐꯤꯖꯦꯠ ꯁꯦꯠ ꯃꯀꯣꯛꯇ ꯆꯤꯔꯣꯡꯗꯨ ꯊꯦꯠꯇꯨꯅ ꯈꯨꯠꯇ ꯇꯤꯃꯦꯟ ꯇꯥꯗꯨ ꯄꯥꯏ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯆꯤꯔꯣꯡꯃꯛꯇ ꯊꯦꯠ ꯍꯧꯖꯤꯛꯇꯤ ꯇꯤꯃꯦꯟ ꯇꯥꯗꯨ ꯄꯥꯏ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯈꯧꯁꯥꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯩ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯆꯠꯄꯗꯣ ꯍꯨꯏꯇꯣꯛ ꯄꯥꯈꯪꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯌꯦꯡꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯗꯤ ꯆꯤꯔꯣꯡꯂꯣꯡ ꯐꯖꯕꯒꯤ ꯃꯄꯥꯜꯗꯤ ꯅꯥꯏꯔꯝꯗꯦ꯫ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯆꯤꯔꯣꯡꯗꯨꯅ ꯅꯤꯡꯊꯤꯔꯤꯕ ꯈꯥꯎ ꯑꯃ ꯈꯥꯎꯅꯔꯒ ꯈꯨꯕꯣꯝꯗ ꯌꯥꯏꯁꯤꯃꯛꯇꯕꯨ ꯁꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗꯤ ꯃꯃꯤꯡꯇꯒꯤ ꯌꯥꯔꯧ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯥꯅ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯎꯅꯤꯡꯕꯒꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯒꯤ ꯅꯃꯥ ꯊꯣꯡꯕꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯇꯥꯡꯈꯨꯜ ꯐꯤꯖꯣꯜ ꯁꯦꯠ ꯅꯨꯔꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯆꯤꯡꯒꯤ ꯄꯥꯝꯗ ꯄꯥꯟꯁꯤꯡ ꯊꯥꯗꯨꯅ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯃꯁꯥꯕꯤꯅ ꯃꯥꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯛꯂꯦ ꯍꯥꯏꯕꯁꯨ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ
ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫